Icha isu singda sana lupa mayam ama pirambagi mahutta afaba environment ama thambirambana hena fai haina National Biodiversity Authority gi non-official member Joykumar Maitei Laishramna fongdokre. Wafam asi Manipur Biodiversity Board MBB gi mityang makada Bisnupur Forest Division na World Environment Day gamari lainana pangthokpa Ecological Awareness and Interaction Session with BMCS ki thauramda fongdokhibane. Maibam lokpa chingda pangthokiba thauram aduda mahakna makhatana miyoibana yumkai fazaba sanalupa yamna leibana nungaibani khallagasu environment fatragadi nungaina hingba yaroi environment yokhatpa haiba sinatungi mirol da piba yaba khudol oigane aikhoina aikhoigi ecology munna masak khangdraba mangshilakliba environment kanna bahotnadragadi aikhoi malemasi da kuina hingba yaroi haike Thauramadu da maibam lokpaching Korifaba Chaning Laitembi Amadi Atay BMC Singa interaction tauduna ecology gi matang da khangmina bagaloinana maibam lokpaching da ujara sing thake environment habisi u khatang thabasu natte u thabasu darka oi masi aikhoina hingibam hingse masi da change do bom darka oi akhoni environment si hena pangge hai targadi aikhoina u thaba khakta natana akhoi kamai tabni hingerga karma mahinde hingerga akhoi prithvi se kamai na kangdagi karamba akhoi upai sin herga environment si intact leherga akhoi hingadagi akhoi habidi isa sing su sing leiba mokoi sing se moi kamai na moi masama su sing lapada kamai prithvi se hingadagi habse noi akhoi anu ga akhoi na hena khanbada ka oi si wani